Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Kakching Jilla gi mafam kharada African swine fever sandorabla haibagi singnaba leibadagi ok yonpham sing thinjinkhre Rajya Sarkar gi law singu bibhang na sinduna ningtham lawroki marumrang amasung urea har yentopagi thabak makhata na chatari amasung akanba sexual thoranga loinana Bihar Vidhan Sabha Mekhal gi ahanba tangka ki board housing haki mamang ayu pung taretagi thadana ba hokre Kakching Jilla gi mafam kharda African swine fever sandorabra haibagi singnaba leire Kakching Jilla gi Deputy Commissioner Rohit Anana thokpa cherolaman hai African swine fever asi longnaganba amasung thuna sandokanba oibna laina asina narba oksing ningthijana senadrabadi makhatana sandorpai yabana kudakki oiba sexual thorangsing lokhatpagi tangai padaba lei Maramaduna Pibam asi Laksin Riba Pawa Jilla asigi municipal na kon mafam singda leiba ok yonpham sing thingzille Seroladun hai okki arem akhak sing miyangi haksel da soktana mafam chana hondokadabani laina asina nare haina singnaba ok sing kaithel da yondana ba honagadabani ok yoliba dukan singna sanitation amasung waste management ge chana kanon sing ngang na sakadabani Hariba sexual thorang asi kudaktagi chatnabaga loinana Rajya veterinary bibhagna laisat asi laksinaba honariba asida mateng pangbinaba mahangna khangalakli Amaromda Rajya veterinary amasung animal husbandry services na sinduna classical swine fever amasung African swine fever gi matangda ok loiriba sing stakeholder sing veterinarian sing na laina asi karamna ngaktokani amasung sexual thorang lokhotkadagi haibagi matangda nomagi awareness program ama mangrang pangthokre Thauramadu Veterinary Amasung Animal Husbandry Services ki Director Dr. R.K. Khogendra Singh hai African swine fever asi ikon konbo ina Englishingani kulumdogi October da Guwahati gi Khana Parada leba NERDDL da laboratory test tawbada sandorok le haiba khangki Englishingani kulumdogi October dagi December phawbada Rajya sigi mafam kuntha taret epicenter ni haina laukthokki Dr. Khogendra hai haujimaki oina African swine fever ngakthoknaba matik chaba vaccine leitri maramaduna laina asdigi ngakthoknaba khwaidigi phaba pambaidi ok loiriba mafamsingda akanba sexual thorang lokhatpa amasung lunana thambana khwaidigi aphaba khongthangni Manipur ngarang mioi sama ama nauna dengue positive oiba thenaki Rajya Haksel bibangna topa cherolaman hai ngarang khaktada punna sample sani mapan test toki Jennings Hospital Imphal sample sama nipunipan test tobada mioi humudra dengue positive oiki Rims Hospital da sample yankaitere test tobada mioi kuntare positive oiki aduga Lanai Hospital marida sample mari test tobada mioi marimak positive oiba thenaki Security Force na Churachampur Jilla degi yamlaba kujukulai sing phagale Manipur Police na thopa cherola madhai thi humbagi thabak chatabada 7.62 mm gi SLR ama AK-56 rifle ama MA4 MK2 rifle ama SLR gi magazine mari AK-56 ki magazine ahum M4A1 gi magazine ani countrymed AK magazine ama SLR gi nongoi maru marfudra mapan AK-56 ki maru chama yankai matoi lethot ama lethot grenade nipan phagat le hairi Rajya Sarkar gi law singum bibangna sinduna ningtham loroki maru marang amasung urea har yenthokpa haure Thaurang asigi makhada Imphal West Bisnupur Senapati Kangpokpi Thawal amasung Kakching Jilla singda urea amadi ningtham loroki maru marang sing yenthokli Thawal amasung Kakching Jilla gi oina ningtham loroki maru marang amadi har yenthokpagi thoram ngasidegi hauragani Thawal Jilla gi oina hairok litan makhongda ngasi pangthokani makhatana tha asigi kun phawba Jilla asigi tongan tongan mafam singda polam sing asi yenthokani Thawal amasung Kakching Jilla gi District Agriculture Officer TH Joy Prakash na hai tha asigi kun phawda Jilla ani asigi tongan tongan mafam singda maru marang sing asi yenthokani lawmi singna bibag asina paikhaliba thawrang asi kanaba logduna Rajya sida sathok hena puthokna ba honariba asida miyamna mateng pangbinaba appeal tawri Thawal amade Kakching gi odadi aham gutada oi Thawal district ki hairo itama khongda khana pujagani mathungda hayagi mu khangbo ni desang the lagathen Salungpam Najingma Thawal district ki yema mathang ta khojagani godana Kakching district oina Babu Saren Kakching me lektai yema bagai kamito Kakching Kuno yanglam serong singba mafam singju haiba murbarang habidi hangam gi hawai aduga dusang ya ba hardu ni haiba murbarang si kuji BCP ena kuji delusion partner jinda makhoi namta kusakoni aduga delusion partner nataba gi murbarang quick step plan ni Manipur Sarkarna pen subsidy piraga habidi all the murbarang khudima 3 mangata pa khongigini
Imphal West Jilagi oina ngasi Uimpok Community Hall amasung Moidangpokta Har amasung Maru Marang Sing Yentokani, Bisnupur Jilagi oina Irengbam Khoiri Phaba Youth Club Kwasipai Maning Lekai de Yentokani, Ukrul amasung Kamjong Jilagi oina Sinakaitel Community Hall Sinakaitel da, Sandel amasung Tamenglong Tengnokpal Jilagi oina Sandel District Agricultural Office da ngasi har Yentokani. Lawmi sing na polam sing asi lawba lakpa matamda makhoi makhoi gi adhar natraga lamgi pata pairakadabani hari. Value chain partner natraga FPC member oiba lawmi singi oina hanga maru lemna phangani aduga value chain partner oidaba lawmi singna hanga maru kilogram amada lupa 15 gi sangda leiba yagani hari. Hawai mangal amasung hawai musori na ataba mamalda kilogram amada lupa 15 gi sangda amasung urea bag amada lupa 200 gi sangda phangani haina agriculture bibang na thokpa cherolaman hari. Sahi ani lebur matung Manipur International Textile Expo Manitex Thasigi Nipandegi Pangthokpa hauragani. Directorate of Handloom and Textile na sinduna pangthokadaba numit mangani sathagadaba expo asida mapan laipag singdagi lakpa entrepreneur sing yauna lamdam asigi phisa lonsa tawriba sing amasung khutsa haibagi sinphamda leiriba sing na saba polam sing utpa stall sama hena hangani. Expo sigi matang da Handloom and Textiles gi director Elangbab Jitien hai Imphal East ki Nilakuti da leiba urban hatta pangthokadaba expo asida foreign buyer nipan amasung exporter taruk yaugani habigi thazaba pirakle. Expo asina atai leibak sing gi lakpa myoi sing da lamdam sigi pothok sing gi phajaba amasung magun sing khanganduna artisan sing gi achowa kaithel ama sembiduna makhoi gi punsi mahing phagaranabada natana raija sigi semilon phagaramda chawna mateng organi Siri Jitien hai Manipur Lariba, Achowa, workforce of Poriba, Fishaluncha Toba, Amadikucha, Bagi, Tavok Toriba, and Punamaxing Asigi, Podjon Pum TVba, Bakuin Putu poaching, Mapanagi Live buyers in Asina, a trade Torkanda, Manipur Katanatana, Baroki Wam, the Lariba, countries the Makui Potoxing Ase, so we be Yanavagi, Atuma Pandam Amada, Sinjavani, Hantaki Sumator Masida, foreign buying house, Nipan, Adu Atopa, exporters in Taruk Amaga, Tarugagan have a confirmation to lady, Textile Expo, Asida, Manipur Lariba, Simbam Subi Riba, Amadi. Asina livelihood sinba mamo eraga punsige tumba economy da depend toroga leripa asina asima makil kudong chaba sina widuna mani tabiriba pawasi Akashbani Imphal degini. Akanba Sexil Thoranga loinana Bihar Bidhan Sabha Mikhal gi ahamba tangka gi board housing haki mamang ayuk pung 3 thadana ba haukre tangka kasida jila tarani pangi Bidhan Sabha kendra sama kunma toida board thadanari nungthil pung tarukha board thadanagani adumainamag Bidhan Sabha kendra kharadadi security gi yengaga nungthil pung manga phawa board thadanagani ngasi phongba pausi singi marwe pausingi dama hojik Kshetrimayum Premchand leire Premchand Thagachari Rajesh Birtike Energy International Airport की ममिंग Civil Aviation Ministry ना सखंगमद्रे हाइबे हेडलाइन असी संगाई एक्सप्रेस मणिपुरी एडिशन की हान हेडलाइन ने खोशाउन रबा IDP सिंगना DBT की शेनफम हंदोखरे लुपा मरी न चिंग लेबे याबा मफम लेंगांग न मियाम न ताउ हाइना इनमेक्शन न पुनो की बवाफम सालेबा की हान हेडलाइन ओरी आकाशबानी इम्फाल की चही हुंपु सुरक्षपा की डायमंड जुबली की थोरम पांगतोखरे आकाशबानी इम्फाल ना लेबाक असगी यूनिटी छागलकपदा ngasi phawba chobo thodang lawdun lai haina governor Ajay Kumar Balana phonokiba wafam naharoli thodangda ahan headline piri pawsi salebakna AIR Imphal gi diamond jubilee pangthokre amaga nungsinana bagi thong mediano ogedabani haina governor phonokiba wafam headline piri Akashbani Imphal ki diamond jubilee ki thorom gi pawsi People's Chronicle Sangai Express English edition huyen lan paw yauna tongan ba Manipur phong liba pawche ayam bagi ahan bulamaida maruiba paw oina tongan mongda headline piduna phong buthenare MLA KB mathakta thaki be election petition court na dismiss tawkhre haiba headline asi ponu pham pawchi ahan be headline ni pawsi ngasi phong liba pawchi ayam tongan mongda headline piduna phonare Manipur Government Services Federation ki khongjang kachelakadawi employees singi demand tasin usnetaba PR lengakna khangpet khangadaba khongjang sengchelakadawi haiba headline asina huyenlan pawgi ahan be headline ni Kukita mafam singda economic blockade tawguni torambadu numit taranigi oine thokre haiba headline asi Hills Hornbill Express ki ahan headline ni MLA Jamhenglung Panmaina thoro mithunan oiduna ani subarani gadelu sports meet singani kunma Tamilong Natural Football Ground da loishan kre haiba headline asi the Ganfu Melgi ahan headline ni Rajesh Thagachari Premchand aroibada maroiba paw Kakching jila gi mafam kharada African swine fever sandorolba haibagi chingnaba leibadegi ok yonpham sing thingjinkre Raja Sarkar gi law singu bibangna sinduna ningtham lorok ki maru marang amasung urea har yenthobagi thabak makata na chathari amasung akanba sexil thoranga loinana Bihar Bidhan Sabha Mikhal gi ahamba tangka gi board housing haki mamang ayuk pung 3 tegi thadana ba haukre
पाउ लोइजरे।